Hojik paliba BJP na luching balenga kasi lakpadagi state asigi lambi thongi fibam ningthin na fagatle haina laurabasu Imphal Yairipok lambi di san lambi ka pangkhak oire contractor sing na sendongi da makhalaga lambi semba na chahi fana chatabadagi komjaw kaya lairaktu na accident toina thokpagi miyam na khamtheng na wanare hiramasida Impact News ki reporter RC Mangang Chamasung video journalist El Kabidagi paudomama State asigi maru oiba lambi singi manungda ama oiba Imphal Yairipok lambi gi saruk ka hena sokchi lakli hariba lambi asigi fibam ka hena sokle haibasi lamdam asigi jaitong phamdomba minister MLA sing amasung Mondu Montek Sakor naba atango makhal gi gari tongba miyoi chingnadi khanglamdaba yai adubu gari atango tongwa ngamjadaba lambi asida chaliba miyamnadi Imphal Yairipok lambi gi fibam sokle haibasi choidra khanglamgani maru oina lambi asi Mari Lainaba Department amasung Laingakna matam chana sembi dabana hojik oiriba ka hena sokchalaglaba phibam asi oirakpani haibada haimanba thokloi lambi asigi nagyata laifam thokpa drainage system ningchina semdabagi mami yamna sauna tari basina su hariba lambi asi phibam ka hena sokchilagnabagi machakama oiri Yaipok lo lahai su khangna lambi se yam phatta ba phiwam da lai masda nongmagi salibadi asuki matik yame laikai kendra gi MLA mantri singna lairak khulakpudi mai magi vote bank hai gadra lairak khulaki di koila tha bangde lambi thomongde mayam tawi lambi di median su leite ado sigi pareng gi nongmagi saliba gari mayam thori ba mayam jadi so much dangerous to bhagale media lama pame adagi lambi nakana kanji drain thamdana akhoi gi lambi se kitang phajhalagadi kitang phagadran khali mari lainaba authority government side rogasu amtang mieng changbiraga akhoi gi lambi matek hari matek se lambi ga se takai na khoi gi mangjasanu something kara ado kitang phaningi hariba lambi asigi saruk oiriba kunung mamangdagi haurga ngarian chingkhong Pawbada Impact News na chattuna yengrubada masing chingamdraba komjaw kaya leiramki komjaw singaduna maram oiraga nongma kandana hariba lambi asida misi mina asokpan nagmagi accident kya thokli lanai miyoi kayana lambi thungna takhaiduna hariba Imphal Yairipok lambi gi saruk asibu sijenaninba mongda sijenabagi adumlaba mami ama chauna taramki Masigi saruk ama oina Erenmung police station gi hek manakta lanai miyoi kharana labukte sing thadanaba pipe uba matamda Imphal Yairipok lambi gi saruk takhaibadagi hoji phut amarom hena luna leibadagi miyam chathok chasin tawbada ka hena khudong chadaba mayoknari madugi mathakta lairen pat haidiba mafam asidasu jum chanabagi damakta lambi takhaiduna pipe punabo honabada ka hena miyam chathok chasin tawbadasu awaba thenadaba nate Nakal Amurumda, Koma Kaitildagi, Standard College, Pawgi Marakta, Ladiba, Imphal Yairipok, Lambigi Charuk Asi, Mamang Saigi November Thada, Mari Lainaba Department, Black Topping Taukivani, Adubu, Lambi Siamba Matamda Quality Maintain Tauna, White Taibugum, Black Topping Taukivana Maram Oiraga, Hojik Lambi Asigi, Charukta, Komjao Kaya Leragli, Miam Nasu Hojik, Kemeragi Mimanga Uriba Asimagni, Hairiba, Lambigi Aina Hojik, Lepsa Riva Mafam. Asimak mamang sahi November da adumlaba bari lenaba department singna black topping tawkhibanu adubu hojik komjao kaya lebagi mathakta nung kaya chaithoktuna miyamna chathok chasin tawbada ka hena khodong chadaba mayok naribani Masigi lambi si matik chadaba haitare asigu mama adum akhoi thengnada lab nong khatang taba yadaba ising thumbane ta hanba adi drain gi keno sisu leitaba su phatraba lambi sida gyan taba kaya am su piduna lambi sim thobiri gyan ta daba kaya am su ngol kaigim laga sidasu athanta accident toba kaya am so many yaukre Marammaduna Haribal Asugumlaba Lambi Sembagi Tabak Paibiriba Contractor Amasung Mari Lenaba Department Singa Isha Ishagi Yum Isha Ishagi Tabak Tharum Singda Section Daba Yade Ninkhaiba Yade Haiduna Sariba Adumlumna Miyamna Chanariba Yamna Maru Raba Asugumlaba Lambi Singasi Sebi Batarabadi Nasi Lambi Sida Chatpa Matamda Miyamna Thokliba Makhal Khudingi accident Amasung Lambi Sida accident Thokpa Matamda Miyoi kaya asokpan nangba amasung miyoi kaya misi mina yorkpa asidagi khara makhaidi kanba ngangwani haibasini video journalist El Kabigaloina na paulum jariba RC Mangansa Impact News Kongba